Prime Minister Narendra Modi na Manipur gi issue da tumina laisin bagi mayok te International Yoga Day gi mahutang asi no Yoga Day in Manipur haiba kholauda wakat khongjang changsinkhre. DIPR Media Room gi Internet Broadband Line amadi router akai atoi thokhalambada natana mafam aduda paumi da khut tharaba nupa ama masana City Police ta surrender tawrakpada gi lockup da thamkhre. BJP na masagi oijaba kharagi damak Manipur yon thoklam le haibasi UKLF ki chairman akumja English singani gatara mapanda Minister Amit Shah da tharam bachirol aduna khudam oire haina hanagi Minister AK Mirabai na maral sirakle amasung leibak asda leiriba tongan lining luching bataraga Governor Anusia Uike ga unakre state asida ingthaba puraktuna mahausa ge punsida hanjilakna ba thongnikre